Maheiroi nupimacha ama ejat manghalaba matungda hatkhiba miyoi ani sibagi cheirak pikhre. Tripuragi Gomti district ki Nutan Bazar mayada leibra Krishna Kanta para haidiba mafam asida leiba class 8 khakta tamlebi nupimacha amabu phaduna puragi ejat manghalaba matungda halaga hundoklambagi thawdokta sienaba miyoi ani court na sibagi cheirak pikhre. Thawdok asi hawkhiba ing Dising ani tara nipan December mangada thokhibane. Namit asida class 8 khakta tamlebi nupimacha asina school chatkibadagi mayumda halakhide. Yumgi mama mapa singna manak nakpa police station missing report ama tawduna thibinaba wakatki. Masigi matungna police na thiba humagi thabak chathabada nupimacha asigi asiba haksang oina phangkhibane. Nupimacha asina school chatpa matamda Bonjoy Tripura sai kungani thoi Kauba miyoi asiga atopa nupa Kristuri Tripura sai kuntrago humda shuraba Krishna Kanta parada leiba miyoi ani asina phaduna puraba matungna nupi oibigi ejat manghalaga halago hundoklambani haiba khangba ngamkhi. Ahanba oina pulisna Bonjoy Tripura hairiba asi Masaigi Ramchandra Riyang parada leiba mayumdagi pharba matungna Kristuri Tripura phakhibani hairi. Hairiba accused ani asigi mathakta special corner under section 376D 302 363 201 of 34 of the IPC and section 6 of the Proxo Act makada wayel satharaba matungda Tripura gi Gompati district ki special court na sibagi cheirak pikhibani haina su poxi asina makhatana phongdorokli.